Krumzari, Miang Tabrim Simutaram Ochari, Simaru Pauta, J Minister Geta Bompokai Basina Manipuri law and other Gifibum Soxilagli have attacked the Haina political party Kayana Fundunaragli. Transporter and Drivers Council na Infaljiri Lambi Samson Cray, Amadi, Ana Layangi Kudongcha the Batamelong District at Jenemski Doctor na Tongan Operation Kunitoi Mai Pang na Pangto Cray. Mapunga Pau Pizari. Ngarang numidang Chief Minister gi Secretariat mamang da bom pokai ki bethodo asida Manipur gi law and order gi fibam soksin lagle haba mayek seng na tagle haina political party kaya gi luchung singna phungdong narali hiramas ki matang da paudam ama Chief Minister Okram Ibobi amadi Home Minister Gaikangam na chingba singna Manipur da law and order gi fibam fagale haina miyam tinba mafam singda amadi media da hairiba wafam singa si aran bani haivasi ngarang Chief Minister gi Secretariat mamang da bom pokai ki aduna mayek laraba kudamni Surrender drama khara toraga law and order gi fibam Manipur da fagale haiba yaroi haina MPP CPI amadi BJP gi luchingba kiana ISTV News da phongdoragli Chief Minister na mafam kaya da lawi Manipur gi law and order film yamna fagale na fagali basi kadawai dano magi geta high security zone da bom pokai bani na law and order si phatte supat phatte sini ko no panjani di I state a law and order if you want to see Chief Minister and Home Minister. Yamna Pagale claim Matosabasi. Sooner the surrender drama Karatobutana. We have seen so many things. Sultanaka Makalmatel. Well, Apapatabato we appreciate. Adabu Chief Kixilakanda. Chumna Toribra, Natraga, Drama, Handraga Toribra, MCD, Toto, Kayada, Mayek Sena Sena, stays menace to Port Credit. That is what we don't want. But the option of the Porsit will be Yara. Second section Torang Marata, Bom Pokai Kibiki, Tawangasi, Ain, Mintina, Lakshin Bangame, Loendo, Dragi Pipam Yamna, Pari, Hairebasu. But Togashina, Manipurda, Santi Rakshagi, Pibamasi, Sukimati, Patre. Talkiba Todokadu, Home Minister, DGP Amadi, Diet Labor Police Officer Singna, Section Dabadagini, Home Minister Kudakta resigned Tobana, Achumba Kontang Oigani Haina, MPP Amadi BJP na Fungdoragli. The high security zone, assume what Tabak which they are the scenery missing. Kudamoina, Home Minister Pariba Mise, Matik Chadre, Home Minister Makada Tabak Toriba, DGP Makada Tabak Toriba, Punamaxim, Matik Amata Sadre, Sigi, Generiba Sigi Ministry Pariba, Pudamon, Home Minister Hypatani, Masidi, Masana Kana, Moral Ground, Adum Kanam the height of the moral ground, Pamtato Pantopra, I say, I might do the high say. Santi Rakshagi Pibam, Lakshile, Amadi, Amna Tangulitaba, Tongamada, Put a Hariba, Magi, Sasuna say, Masi. Ngarang Toiba Togdok, Ashina Madam Boyde, Harirga, Minambang Actani Haiba, Wapam Mase, Tamdari Harirga, Matik Chadrava, Security provide to Bungandrava, Tawinchin, Putopangandrava, Sigum Home Minister say, put up to resign, the one of the Tabisu, Patisanta Party, my Katiki, Tamdari. Amarum the CFI Doctor M. Naranadi, Tokiba Todok Aduki Matanga, Home Minister Kakta Maral Piba Pande, Todok Aduki Matangadi, DGP Gichaurba Daitele. Matunda Siguma Todokasi Mukana Toktanaba, Puxel Sena, Duty Masakanga Tabaktoba, Tangai Fadi Haina, Dr. M. Narana Fungdoragli. A Home Minister Kakta Maran singing day, but it is a process. One Home Minister privacy say he Tangai. Hana say gathering practice of Aduga. Mana Niaman Home Minister Oraga. Everything going overnight is called the Uni Hydumati. I hazard yet, it will take time. I Home Minister Kamagi sincerely but it is the duty of the DGP, the IGPs, so many top ranking police officials in Asina, Tawudabu Matho Amani Maduda, Uditi. Home Minister na Magi failure Amara Prajana Kari Hainaba gave some answers for them white hormone, but the Home Minister was how that way, Mazumagi section to Ankan Hengatan, let him pull up the responsible officials not to repeat such kind of unfortunate events like what Tibet was here.
matunda even chimisi ke wadan de common people da saധാരണ പ്രജാ da thoiba inconvenience mayam si solve to gun ngamna na ba hana di hena chekshina amasung thamoishina to oishin wa ina idi madonda I hauna pini at this moment I don't want to go on criticizing Political party ahumgi luchingba singna phongdokiba wafam singi matung ina thokiba thodok adugi matangda Manipur sarkar na kari thabak lokhalakpagi haibadu makhata na yengba tari Cameraman Jente Saramagaloina na paudamjariba Sunil Kumar ISTV News Imphal Imphal Jiribam Lambigi Kambirol dagi Sibilong Fabugi Pibam Soktuna Leriba Lambigi Saruk Transporter and Drivers Council gi President S. Ranjana Luchingduna Semjin Kre Haukibo August Taritagi Nimit Marini Chumna Lambi Sembagi Thabak Asi Chathakibani Pibam Hena Shoksilaba Lambi Adu Semjin Bada Imphal dagi Nungari Chamaga Manga Amadi JCB Pudura Seasonaki Council gi Khongchar Asida Saruk Yariba Paumisina Lambi Asigi Imphal dagi Barak Yagadaba Kilometer Arino Walingai dagi Sibilong Fabugi Lambigi Pibam Ka Hena Sokshina Lebedagi Gari Lamba Yadana Lerama Tenaki Sibilong Dadi Foot Marirom Luna Putaba Lambida Pukri Sana Komjakwaya Lerama Tenaki Lambigi Saru Asi Lantopangam Dabadagi Infalamadi Jiribam Lomdagi Lapa Gari Lising Amarom Panduna Leramki Amarom da Biarogi Makedagi August Mangadagi Tare Fauba Gari Tingduna Lambi Semgani Harabasu Lambi Sembagi Fibam Ukide Hena Soliba Sibilongi Mapam Aduda Sinmi Amakak Nung Karatuaiduna Lerama Tenaki DDC na Purapa Nung Singadu Mapam Aduda Haitaraga JCP season aduna lambi semjin ki matamadu da biarogi dozer ama latuna nungsing adu tembada yauki lambi da panduna leramba driver karana paumi sing da phongdoro ki bada highway asigi phibam solaba mafam sing da gari puthaba matamda biarona gari inkat pagidama lupa chamanga dagi chanipan fawalawi hari mafam adwai ki khunja sing na phongdoro pada su hauzik biarona suriba thaba khusu asida admuk chatharabadi chahi kun hena lambi semloi sembangam loi lambi semna bugi dama labor sing ayupung tara dagi nutil Pungmari forward among Sui Masisu Tabok Fazana Sudi Haiki. DDC ki President S. Ranjana Biaro na Tabok Fazana Sudabadagi Sibilongi Saruk Ama Lambi Tabaga Manari Lambi da Gari Putaduna Jatok Sasinda Apan Batoli. Hauzik Lady Balambi Fibam Masi National Highway Ama Oibagima Mitadri Lambi Asi Mapu Pantri Lady People Sida Gari Jatok Sasin Yadabadagi DDC na Lambi Sembagi Fidebasi Lobani Hauzik Lady Balambi Fibam Asida DDC na Hona Riba Asina Mapung Fana Kanaba Pibangam Dabadi Yai Adubu Lambi Asida Chatok Sasin Tauriba Miam Amadi Gari Singda Mateng Wainaba Honabani Biaro Amadi Union Minister na Lambi Semli Haiduna Manipur Sarkar na Yengduna Laitopa Matam Natre Lambi Asigi Matangda Asengba Amakangdopa Matam Oire Masida Biaro Gajab Jabi Amangangnaba Matautari Haiki Amarom da TDC na lambi sembagi thabak chatharingai da biaro ge official karana laklaga loan photo namlam badagi security kangbuna faduna camera ge memory card lokthokhi biaro ge thawong adubu TDC na yaning da ba phongdokre thabak adu makhoi ge CEO na photo launa ba habetagi chathabani haina phongdoliba asi makhoi na photo adu sizinaraga miam amadi central government ta thabak shuri haina utchai ba yana ba sinda thawongni Tabakti Sudana Asigumba Huran Lanagi Tabuk Chataba TDC na Yabangam Loy Haiki English ni Taragi Hosik Fawada Lambi Asida TDC na Nungadi Chatreka Humbudra Manga Thada Duna Lambi Semduna Lakli Masida Chaurana Lupa Lak Yankai Hena Thada Kre Handaki Lambi Sembagi Tabak Asida Works Minister Amasung DGP na Achoba Selgi Mateng Panglapagi Damak Thagatpa Phongdoki Manipur ki tongan tongan ba district mapal gi manung da sothana leriba Tamilnadu district ta thengnariba analayang ki khudong chadaba kaya yenglaga Jennings da Tamilnadu ki chief medical officer ga khusamna duna Tamilnadu district hospital da anirak shubo oina tongan tongan ba laina singa mari leinaba operation kunithoi mai pangna pangthokre August 9 dagi tara fawa numinini chumna pangthokiba kem aduda Jennings ki surgery gi associate professor Dr. N. Jitendra na luchingkiba khongchat aduda surgery gi Dr. Urmi Dr. Furikan Anesthesia gi associate professor Dr. Kaisam Upendra Dr. Jona paramedical gi staff sing amadi Tamilnadu district ki Dr. amadi staff sing susarya ki Tamilnadu district hospital da pangthokiba numinini gi oiba kem aduda minor operation yauna gallbladder appendix hernia amadi hydrocele yauna punna operation kunithoi mai pangna pangthoki operation asi pangthoki bagi matangda Dr. N. Jitendra na phongdoropada handak pangtholiba kem asi anirak shubo oina pangthokpani Dr. ama oina anaba phanbata natana atai thabak amata leite Maramasina Mahak Amadi Mahak staff Singaluna Angamba Kara Honabani Masi Pangthokna Honabada Chief Minister gi Magaida gisu Thongna Lingjel Hapiraki Luinana Atai district sing the su Pangthokna Pandam Lay Haiki
ꯃꯥꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯂꯝꯕꯤ ꯊꯣꯡ ꯐꯠꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯥꯗꯕ ꯃꯤ ꯐꯥꯎꯕ ꯆꯠꯄꯗ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯀꯌꯥ ꯑꯁꯤ ꯌꯦꯡꯂꯒ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯍꯦꯟꯅ emphasis piduna game asi pangthopani handa pangtholiba game asi tharaga manipur gi oina chingi district sing da pangthopa game mangarak shure makhata na su pangthoke gani haike akoi masi aku pomapam sing abadi shanapati sandel even more jidi if akoi korega de tapaki de ya kanna warong me de ya kanna kada community to popki tapaki lambi ko komina do singi mapam sing sida अखोइना नमजबा खितंग तो मुसी यामना लाभ कनो तो ये तो अखोइ टीम की मेंबर्स सिदा यामना पेले आई थनदा तो या सुनते Amaramda Chief Medical Officer Tamilong Dr. Jambo Golmei na Fundaropada Jenims ki Dr. Jitendra Amadi Mahaki team na district asida laklaga operation pangthok libasi yamna puning thogat ngai ni lambi thong fatabadagi anaba kaya hospital da refer toba matamda lambi da lekidaba kaya yaure hauze Tamilong hospital asida specialist kaya gi award pa lady masida sunatana operation theater asisu henna fagathamba mathautai haike maana makhatara duna handaki kem asida gynecologist yaurakhidaba adu mathang pangthokpa matamdadi yaholaknabagi apamba phungdokhi when conduct program many efficiency but we need more manpower specialist doctors as you must see yamna data lay aduga asigi operation theater system chaptana function to sisu yamna norway we announcing the same tamai ate lam digi the subdivisions Indo Myanmar ngamkhai da sambal khabadagi Manipur gi chawraba lamgi saruk mangadoriba asi yenglaga sambal khabagi thabak khutakta leppadabani haina UCM gi president Nabajendra na phongdokre UCM na tha asigi nipandagi tara fawba hauji chathariba border fencing gi thabak sing pawmi singa loina na yengsilubada Manipur gi lam kaya Myanmar romda lekhigadaba thengnare masi mathakta che nariba mafam kaya amasu leiri boundary pillar umbura taruk leiriba Holland 5 area da kilometer amadagi kilometer amaga dasmik ahum fawba mangadori khongchet asina govazang zangloi kothakuno bi bongyan ti minongna chingba mafam kaya chatuna yengsinki khulgi miyoi singna sarkar na handak sambal khabagi thabak chatharaliba asina mamangai dagi lamdam asigi khul oina leirak kaya Myanmar rom da yaukhiba yabagi fibam lakle asigi mathakta khunja singi hingnana bagi lambida chawna apanwa ma oidagani phongdokhi Khongchet asiga mari leinana UCM ge office da pangthopa pawi mi pham amada president Nabajendra na miyam ge ayaba yaudriba fawba sambal khabagi thabak khudakta leppadabani fencing asina khulkaya mayai da khaidokpaga loinana Myanmar ge oikigadaba singi matangda Manipur sarkar na khangdabagum tawri thabak asisu central government ki makada marifinuthoi shuba BRTF na makoi gi apamba mong da chathari asina army gi asoyangam thoktanaba ngaksel gi oiba midyeng da chathabana lamang jabagi matang da hakchina lode ngamkhai gi sambal da lamangan ba asiga mari leinana atuba matam da akhang ahai sing yawa seminar ama pangtholaba matung da madu da lolopa warep ki matung ina khongjang changsingani masida tholokpa afafata gi daita Manipur sarkar amadi Indian government na pugadabani haike khariba sambal ase masi asyang ba ko gi boundary da khade border deploy tawriba sipai sing asigi makoi yoba security reason amadi makoi gi safety khata yumpham orakana khaba adungloba chambalni masi akoi political amadi territorial boundary nati abse UCM na hajari gamino Manipur gi mari lena authority kaya singda khariba sambal asigi chap chaba amadi hojik phawgi progress hangjaruba matamda gamino Manipur da masi gi chap chaba masi gi information se leiti even खारिब से कदाई यौरगे है बाउदा मकोई खंगदी मसीने ताकपदी सर्वे तौबु मतमदा गवर्नमेंट मणिपुर सी पूरी अकोई हुंदोक पिरमकांदा सिपाही खरगा अदुगा मसीगी इंप्लीमेंटिंग अथॉरिटी ओइरिबा 82 RCC BRTF बटालियन असिगना मागी सिक्योरिटी रीजन दा यानम खक तौरकांदा थोखिबनी हाइना लौई Lagliba Independence Day gi thoramda pamda batholo thotana ba section thoram lokhobo oina Imphal East District Police na ngasi Mahabali gi akoiba mafam singda combing operation chathakre District Police asigi makok thongba official kya na saru yaduna chathakiba combing operation aduda Mahabali gi akoiba da leiba chahi 15 dagi yankai phawgi manung da leiba miyoi sing putoktuna amamamta oina verification chathaki
Amarom district police asina hatagola patigi mafam sida chesin thoran lokapa oina mafam adu daleba phata haudi sing singdokre phata haudi sing paisil labadi bomb plan tawbada khudong jaba legani haina jingnabadagi amora kai singdopagi thabag adu chathagi bani district police asigi additional SP Rajena police na independence day gi mangoina na paikhalakliba thabag asida miyamna mating pangbiu haike kangla kan nangba sigi awang thangba so singsingrang na hindagi apoi Imphal district police ki personal khana singdo photokoi thabak se dan chatadna lagpani asiji sigi tawri usini mafam asi akoi gi amada kai lang thopam adigi amang asoi lang sin phamoi tawduna sengde amwaba oiba adu kangla ga so yam naknabani na security gi point of view te gi am strategic or mafam am oiba adu hujing asi ma holida pung mari makhai sida operation nama chathra matungda police team khara amok si mafam sida ngang de seng basing asi amok Lusin China, smart home of Nancy, a Kogi telepathy, my own delivery property to Kumban, Hong, program. Manipur police ki SI Amadi Jamanda Lobuda written test the fail Wikiba candidate ama selection list the Yaurole Haina media dangasi Funtora Libas in a tapodi, or Ibo Bigi Sarkar as Machindana Lebang but Saraga Tabak Tobadana Sagunta we have the Kari Akaiva Lebagi Haina MPP na Funtorali. Parties in a Tadro General Amada Marile Nabachi, Changaloina, Mediana Fundora Labanina, Todosi Matang the Sarkar Kari Pakum Pig the gate winner, police officer Kara Baligi Haming or Helaga Kotoka the Ribra have a war from Su Hanglali. General Cinemakata Radona, police moral Manghala Liba Amadi Tonga Tongamba Pambo Todo Amazon Huran Chinti de Auxilic Libasing Asi, police Hapa the Huran Chintito with the Gitopani Heidi, Makatana, Miamna, Machimachi Dangana Duna Lapa, Wafamadunga City, Tasing, red handed Farabanina, SI Amadi Jamanda, Lobugi Pantokiba written test Amadi selection as Chanabayaroi, a noble recruitment Ama, the Widabani Hana Sudabi. Amaromda Manipur Pradesh Trinamool Congress na su thawong asibu yamna kana yaning daba phongdorli mediana thodosi matangda tasing na phongdorla banina Home Minister moral ground da from thadokpada natana DGP su from thadokada bani haina dabi tawrali Nakalamromda Agriculture Department na niam chumna amadi ataba mamalda har sing lomi sing da phangan bangam drabanina director oiba haitre haiduna prajada haija hobuna faragani hairi Chetagasida India amasung Myanmar ani gingam khaida sambal khariba asigi matangda party ki leader Mamta Banerjee da Kangan Kibaga Loinana Mamta Banerjee na su Prime Minister Amadi Home Minister da Marik Chumba report Thamduna Akanwa press pina bathabak pakhalagani haibagi thajaba pirakle hari Makhata na handak pangthokadoriba Lok Sabha mikhal gi damak outer gi mirep oinana ba party asigi president Kim Gangtebu All India Trinamool Congress ki luchingbi Mamta Banerjee na ayaba pirakle hari Ngarang numidang security na marol ohum thong na ngak senduna leiriba chief minister gi secretariat ki gate manakta bom pokai han kiba adu ayana thinkraba loop pripak pro gi special force 2 na pangthoki bani haina loop asigi assistant publicity and propaganda secretary Sunil M na khangalakli makata na loop asina natai chadaba restaurant kaya leiriba asi akanwa biyeng changlagani haina su phongdorakli panbe yabadi CM Bangloda haukiba chahi ingnisini supna taruki November 13 gi numidang da pripaki Cobra Task Force na lethor bomb kasinduna attack chathaki ingnisini supna nipan gi September amagi numidang da su amu hana lethor bomb kasinduna force asimagna attack tawki makata na chahi asimaki October 18 gi numidang wairamda Banglo mamangda hand grenade amasu pokai hankiba laikre Indian Medical Association Manipur State Chapter Amadi Caesar Blood Bank and Transfusion Service na sinduna recent advance in transfusion medicine gi matangda awareness program amangarang numidang hotel Nirmala ta pangthokre thauramadu mari leinana Jana Kalyan Dr. Pedhi Pune gi director Dr. Atul Kulkarni na transfusion medicine asi matangda marik chumba wafam kya slide show na chumba kaptana sugaina takhi Caesar Hospital gi managing director Dr. K.S. Palina automated NAT screening test taunanaba machine haukiba chahida Caesar Hospital da thamdana launch tawkre Bharati oina mapan khak lebeda Caesar Hospital asisu yauri loinana Eastern India gi oina Caesar Hospital na ahanbani haiki mahana makha taraduna miyebagi ida yawa HIV amadi hepatitis ki mahik sing khangdo pangamnaba honabada machine asina kanaba kaya pidi haiki koi Manipur da su we also deserves the best akoi ju paide phaba I did surface of blood to equation Dakari. Guwahati the lady blood bank at the Kohima, Mizoram the labor blood bank since that Sinagada blood sing a case. Manipur the samples in Haraga, evening the report people are getting high infection the city Kalonaba, Atu Honaba.
NCC Group Headquarter Ifalna Club 25 International Manipur ga khusam na dunanga si DM College Campus ta leba NCC Headquarter gi multi-purpose holder mega blood donation camp ama pangthokre REMS Department of Immunohematology and Blood Transfusion Service amadi JNIMS ki Blood Bank and Transfusion Service ki mateng loina na pangthokre e dan tawgi taramaduda tongan by NCC gi amadi Club 25 International gi Manipur gi volunteers sing na sarugya ki game adu Manipur State AIDS Control Society amadi State Blood Transfusion Council Manipur na sponsor tawani hari Laifam Kuno area gi lobu kanana bangasi miyam gi oba mifama ma pangthokre mifama duda Laifam Kuno gi akoi bada taba khunja kayana sarugya ki mifama duda wangang ki basina Manipur gi lobu sing leptana mangsilali masidagi kanana ba government na akaba jesin thorang lokhopan thopada ningtina lokhotabadagi miyam na lobu Kandaba Yaroi have a wafam Kanaba Horakibani, Lofam, Lifam Kuno area, Lobu, Edamba Punkang, City, Mi Taba, Amadi, Tongan, by Hiram, the season and Asina, Tungda, Lamdamasiki, Chinjak, Mapaldagi, Pusila, Panatana, Fangloy, the Bagi, Akiba Lady Basidagi, Kalhona, Konjang, Siminaba, Matam Oide. I don't know, I couldn't know, put the Bidena, Hector Henriaba. I mean, I couldn't think that the Miguel, 2 way of the me the picture. Amadana, I couldn't have to live in this end over there. Chakana Pampuraju, who will put the gentleman, watching every Praja, King Bata. Amadana, Chakana, Makudi, I am before the Tabunga, Makudi prosecuted the Lamu of the Chakana, King Bata. Makudi, King Bata. Langthaba Mahila Congress Committee na sindana nomugi iba Mahila Congress mapanga kakhanaba amadi nauna ming jalanana ba pandamda awareness program ama ngasi herangoi thong Jagannath Achoba leirak ahong sangmam lekai da leiba MPCC gi General Secretary Oiribi Kumari L Tilotamagi yumda pangthokre tharomadu da Mahila Congress ki President RK Radisana Vice President Kim Langthaba Block Congress Committee ki President M Basanta amadi MPCC gi General Secretary Tilotama susarya ki tharomgi sarugama oina President Radisana Manipur da Chakhotpa Tangdu Leitaba Purakna Bohanabada Mahila Congress Mapanga Kakhanaba Mathautai Center gi yathang matung ina Mahila Congress Mapanga Kakhanabagi dama Congress Party da Mahila gi oina ming chalhanba amadi Sarkar asina piriba tongan scheme kaya gi khudong jaba phangananabagi damak thoromasi pangthokpani Kanaba Kaki Ying Davida, Party ki oiba wakhalonda Ming Chansinduna Mahila Congress su Papangal Kankhansi Haina Apil Tauki MPCC ki General Secretary Tilotamana Hiram Kudimata Nupi Singsu Mangjil Thana Changsilali Manipur gi Nat amasung culture bu masak takoda nupi singna achoba thodang lauri adumapu leibak wayel da khara sothabagum uri masi ekoi puna honaminaduna mapangal kakhanaba honasi haiki Matam kaya gi mamangdagi BT Rota leba Gambir Singa Shopping Arcade mamang amadi manungdagi gari ngahak leitana mangbadagi mafam asida dukan famba amadi atay thabak tawriba sina kupsen sena duna lakpadagi ngasi gari huramba miyoy ama City Police na fare miyoy adudi MD Ilyas Khan Jay Kulumdoy Apopa Abbas Khan Sanga Yufam Pulay Popi Salamdagi ni tawdo singa sinumi yung bamatungpung amaga minini furom chapa matamda Gambir Singa Shopping Arcade mamangda kham duna leba angang bamachugi number thadriba Honda Activa ama mangak so Laga Puna Bohanaring da Mapam Sida CTOC gi Miyang Makada duty taba personal singna Fakibani. Manipur gi Lalolup Taruki Apun Malup Korkom Amadi Henny Trap National Liberation Council, Kamatapur Liberation Organization, National Democratic Front of Bodoland, National Liberation Front of Tripura, Amasung United Liberation Front of Assam Independence na August manga India gi Independence Day asibu boycott tawkibagalwena na August manga gi ayupung amadagi nuntilpung mga gamini kuntra Fauba Awanopo State ki mafam khudimata General Strike kaukre Korkom gi Media Coordinator H Pore na thador pacherol amada maning makha tamba Awanopo State Simbut namno loksin kiba Indiana British ki makutagi inisima chama panifutare ki August manga da ning tamba fangkiba numit adugi palan tharom ga lamdam asam gi miyam ga mari leina de hari cherol sina makha taraduna Awanopo State singi Legislative Assembly gi members sing amadi bureaucrats sing na makogi loilam lainga mapubu chana na bahona duna lamdam asam gi miyam da utchai duna Bharat ki machu ahum gi firal chingkatuna palan tharom asi pangthokna ba akanba security gi thorang kaya lokhali hairi loilam lenga asina Western Southeast Asia gi miyam khaktadana tana India gi masing yam laba lomi miyam amadi adivasi singbusu namthari asigumba India lenga na independence pangthokna ba honariba asi lamdam asigi miyam da utchaibani hairi maramasina hokiba chahi singda boycott tawkibagum chahi asigi oinasu loilam lenga India gi Independence Day palan numit August 15 asi lupsing asina boycott tawre hairi loidana Kauriba General Strike asina
essential service media amadi dharmaga mari leinaba thabak thorom singdi komthokani hairi Kaksing Hiang Lam Sugru Mayang Infal Kendra gi manung dalai ba maru e ba lambi sing asi Works Minister Dr. K. Ratan Kumar na chatuna yeng singkre khongchara asida MLA Y Sur Chandra hana MLA oram by E Dwi Germany Thawal DC PWD gi Chief Engineer amadi ate official cast loina ki handa Guwahati da pangthokiba awang nopo ki Chief Minister singi mifam da Manipur gi Chief Minister na Mayang Infal Hiang Lam Kaksing Lam khai taraga National Highway number 2 Infal More lambi taba asi State Highway number 1 onka naba pukha ki wafam thabak to onthong na balambi pakthok pa yauna atay thabak sing lokhana bagi matang da yang sing kibani Works Minister Ratan Kumar na lambi asi National Highway ama oibagi thakta thamgani wabagai dagi sugnu taba lambi su semjilagani mayang Infal Bazar da lambi pakthok pa haure sengmai jinda su miyam ga tanaduna lambi pakthok na bohanagani mayang Infal da Highway South ke gi office semduna thamlagani lambi thong pakthok tuna semga sagaliba asida miyam na mateng pangbiu haike sengmai jingi akoi bottleneck oina leiba ani suba maru iba akoi maduma town amani semajin gi area sida akoi miyam phaminaraganda hairiba si akoi department gi maikei degi mayam da koi appeal tawjar me asi akoi pakthung na ba thu ma tam da pakhana ba tawragani mayam na su yamna harau harau na makoi gi maikei degi koi cooperation pibi rakani makoi na pibi gani hairna mugi thajo phungdo pere pra miyam gi cooperation yaudragadi akoi na si pakthung ngamoi da bonina maximum cooperation pibiu सरकार सिना लोकल इबा डिपार्टमेंट सिना लोकल चरिबा asi ko tumbi khallagana masi paikhalak pasina miyam na sawat pi gani asi ko thajal ko thamjar thank you very much Drug lana season naramba sing mahausa gi punsida hanjilak nanaba numit 15 gi oiba detox game ama cycle da hodokre game asi Broadway Ministry kone amada Cookie NP RCDC Church Fellowship na puna pangtopani hodopagi tharamda Cookie NP cycle gi president Thangkham Lufeng Cycle Hill Town gi chairman Tonglet Chongloi Susaruyaki Thangkham Lufena Chingi lamda housing drug lana season nabagi changwang khalakpada nungnang ba phungdoki ekoi society gi organization gi pandam da chumna ekoi achieve to bakanda ekoi gi society gi contribution to come perfect organic ya phajana chatpada masigi society Manipur gi ekoi gi public sing gi dama kana ba soidana phangani nasi su ekoi phangba hore laiba chahi sing da sodum phangani habise ei DH Imothena Iba and 8 of active and passive with conjugation Habalari Ama Minister Govindas Konthozamna Fongkre Ningthokong Mamang Community Hall the Pangthokiba Thoramasida Tabakti Potharaba Oza L. Duzamani Amadi Senior Technical Director K.S. Rajan Susaruyaki Students Union of Kongrepaki Thawal District Committee Semkre Kongkham Herojipu President Bizen Konthozambu Secretary General Oina Anobo Committee Asigi Haukre Maratana Tabakipau Pomigani Hojik thabaki pau pizari ngasi thabaki pauda Indian Army gi Territorial Army Officer khara lawgadawri mai gi thak degree pass to bamiyo sing oigadabani June gi tang 13 phabugi manungda chahi nifuni thoidagi hendri bamiyo singna August gi tang 19 phabugi manungda darkhas pisilak payagani hari Mathangda Staff Selection Commission da Data Entry Operator amasung LDC ko ina pham khara lawgadawri masagi chahi 19 dagi 29 phabugi manungda leba class 12 pass tawraba candidate singna pham sing asigi damak darkhas thabe yagani darkhas pisin bagi aroi benumit August ki 13 phawbani loinana November 10 13 ta Imphal da parikha pangthokani hari Mathangda Institute of Banking Personnel Selection IBPS na public sector da lariba tongan ba bank singi provisionary officer amade management training gi pham khara logadawri maigi thak degree pass to bogaloina na masagi chahi kundaki kunganipal phawbugi manung da laiba oigadabani form pisin bagi aroi benumit August 13 phawbani amade October tha da Imphal da parikha pangthokani hari Mathang the Indo-Tibetan Border Police Force da SI ASI amadi head constable ki rank the staff nurse pharmacist radiographer amadi midwifery ki pham khara lawgadawri masagi chahi 19 dagi 13 phabugi manung da leba candidate singna pham sing asiki damak apply to wayagani form pisin bagi aro benumi September 3 phawbani hari Kendra Vidyalaya Sangatanda Post Graduate Teachers yauna atay ahangba post lising mariga sumna nifum doigi damak Bharat ki nagarik singdagi darkhas kauri Postgraduate teachers ki mahi thangna B.Ed pass to boloina na master da chade yankai phangba made chahi nifudagi hendaba oigadabani trainee graduate teachers ki na CTET pass to boloina na degree da chade yankai phangba made
Jahi kuntra mangata ki hendaba miscellaneous teaching post kina library science da bachelor's degree amadi jahi kuntra mangata ki hendaba primary teachers amadi PRT music kina CTET pass tawbaga loina na class 12 ta chada yankai phangba amadi jahi kuntra ta ki hendaba oikadabani candidate singna lagliba August ki tang kungani pal phawgi manungda online ki khutang da application pisilak payagani hari parikha center na Guwahati ni Matak pizza kriba thawki pausing asiki hena kupa marol babu parata leba job center dagi khangbiba yagani makhatana Jain Institute of Medical Sciences Society porompat ke laboratory technician taruk ECG technician ani amade phako assistant ani logadori masigi damak interview na August ki tang tara mangada Jenims ke director gi kada pangthokani haina Imphal West ke employment officer na thadrok pacherol amana khangalakli Ngasigidi tabaki pau pizaba matang se lojare hauzik makhataba pau muk lobirasi Makhataba pau da Oinam Block Mahila Congress ki workshop ka lojana office bearer amasung executive committee ki members singkhan khre hanagi MLA Dr. Y Jitendra gi yumda pangthokhiba thorum asida Manipur Pradesh Mahila Congress ki president R.K. Ranisana Oinam Block Congress committee ki president O Ibo Chauba Oinam Nagar Panchayat ki chairperson O Budhi Susaruya ki Dr. Yumnam Jitendra na Housing Manipur da nupi singna loriba thaudang singthara duna nupi singbu hena sakti pinanaba Mahila Congress ma pangal kangkhanama mathau tai haiki R.K. Ranisana na nupi singbu mapalga kana lehenduna nupi da chathaba crime thingnanaba honabada achawa thaudang lawminasi haiki Workers Union Manipurna August 12 athobu singi ningsing numit ka mari lenana tera kaithel dagi waheng lakai faroga kaisam thong fawa lambi gi nak yata leiriba amora kai sing singdokre lamdam asita leiriba mepum khudimangna August 12 athobu singi numit asibu ningsing minaduna haukraba puwari gi wari singna ngasi amadi tungda lakadoriba miro singda marebak maramdam nungsibagi inor hawkatpa oiresanu hairi Lions Club of Leimarol na sindura athoba singi ningsing tharonga mari leinana ngasi BT Park manungda lamtu sengdokre Horticulture Department da Assistant AO oiba nongmaibungdagi W Ibo Pisak amadi Ya School Janmasthandagi M Priyo Kumar bu sakangdaba singna fakibagi thongmu yaningdaba fongdoktuna ngasi nongmaibung nambam chuthekta miyamgi oiba wakan mifama maphamkre Eastern Students Club amadi nongmaibung Women's Development Mera Paibi Association anina pullaga pangthokiba wakan mifam aduda lamdam adonggi nupi kya susaruyaki wakan mifam aduda saruyaki bi Ibo Pisak ki loina bi Champa Tombi da fongdorakpada Lanai gi oiba sergi demand torokpa laikide department ki oiba wafam da fazin ki ba mapur oiba gi mari makong khangdaba numi marini suzilagle miyoibi gi minungsi ga loina na mahapo tek takaida na thadok pirang na ba apil tawkhe dama ka sports ko sabta phangni adana moi mata tawba sen suna kanino khana biraga tek takaida na lokora na ba tawni wachna ni haini si Subang Lila Toriba artist singna Marebak Ningba athobu singi numit August 12 da athobu singi mafamda ikai khumnaba utpo oina Marebak Ningba koring sana Subang Lila oina sana duna miyam da utkani hari Subang Lila sangne da utkadoriba lila asigi matangda paumi singa unaba mifam amanga si Manipur State Subang Lila Council gi sangne da pangthokre paumi singa unaba aduda council gi secretary SS Semanta Lila asibu direction piriba ware pannaba sangnareba artist Narendra Ningomba abadi council gi president Gunachandra Sharma Susaruya ke mara fondok Beda athobu singna sagalamba wakalon adu lilagi phambakta unaba honabani haiki Council gi secretary oibetana tana production asigi controller oiriba Hemantana lila asi Sumang lilagi workshop tagi khangalaba artist kuntra romna sanagadaba lilani masi athobu singi thongna lingjelbu lila oina puthoknaba achoba singnaba amaga loinena changsila pakhongthangni haiki Manipur gi amatanga art form ni habise nayak siangna na bidamakta episima 13 August da Maripa Ninggi athobu singi palon tobu numisda ekoi asigumba tikeda se tangai phadina puthok to yade koring sana se Maripa Ningba koring sana ina ming tholaga puthok to yade na ko puthok seri Jahi om long khatangai riba wa fazana ngangba ngamdaba nupamacha ama mantri pukri oil pump manatagi ngasi nungthil childline Imphal na fangle nupamacha si foot ahum inchi ani wangi mana hutte hangamapal machugi furit amalili kanagumana angang asibu khangbiwe yaurabadi childline Imphal gi telephone number 1098 natraga center asigi coordinator gi phone 9402607923 da pau phawbiru hari Hauzik sanabagi pau
ngasi sanabagi pauda Germany da chakhiba July gi kunmari dagi thas ki mari fawa pangthokhiba Junior Women World Cup Hockey da bronze medal lawrakraba India team gi captain oikiba Susila Chanu amadi team asida saru yakhiba Manipur macha ahum ngasi DM College campus da leba Indo Stadium gi badminton conference hall da okre Manipur Hockey na sindana pangthokhiba thorom aduda Manipur Olympic Association gi president Bijoy Koizam Manipur Hockey gi president su oiriba Olympian thoibe susaru yakhe Junior Women World Cup Hockey aduda Susila Chanuna India team gi captain oike Pinky Devina defender Lily Chanuna striker aduga Sanarik Chanuna goalkeeper oina India team bu represent tauke Sanaroi mari asida khudol posing piki thorom aduda Susila Chanuna India team gi oina lokhiba thaudang sing amadi India na karamna semi final changkhibage Dumiyam da Fondoke, Bijoy Koizamna, Manipur Asi Sports Industry Ama Oide, State Asidagi Hokiba Sanaroi Singh Mapalamgi Company Amadi, Atopa State Singda Sanaduna Income Kaya State Asida Kan Hanbangamde Haba Wafam Tamke, Manipur Hockey Gi President Thoibana Hockey India Gi Selector Ama Oina, Mahagna Sanaroi Mari Asida Discipline Laina Sanabaga Loinana, Fitness Maintain Tauduna Tamnabahano Haibaga Loinana, Housing India Gi Hockey Gi Coach da Foreign Coach Oigadabani Haiba Firib Ama Kiba Asina Michang Mikai Naiba ki Thawong Hantare Masina State Asigi Sanaroi Singdadi Yamna Kanaba Piragani Haiba Wafam Sing Thamke Junior Women World Cup Hockey da India team ki captain oikiba Susila Chanu opagi thorom amang asi thangweban hizam dewan lekai da leiba ibudo thawam lerembi community hall da pangthokre thangweban youth gender peace humanity labor youth organization flyo amadi thangweban kendra gi development organization takdo na sinduna opagi thorom asi pangthokibani thorom aduda kendra asigi MLA Joyki Sansusarya ki Susila Chanu bu khudol pa kaya piduna ikai khumnaba utke MLA Joyki Sana Sanaroi amana khwaidagi mathau tariba asi discipline amadi determination ni Sonia Chanuna purakliba mingchat asi state asigi danatana Bharat Pumbagi ni haina wafam kaya phongdoki Yoga Physics Institute and Study Manipur Sinduna Handata Mr. World Title Fankraba Dr. N.G. Santikumar Opagi Taramama Uripok Yambem Lekaida Labour Institute Asigi Training Center the Pantokre Taramada Ministry of Home Affairs Ki North East Consultant Dr. C.S. Manoranjan Sarma Institute Asigi President T.A. Samungo Infal East Handloom Gi OSD B. Mina Kumari Major Mukesh Amadi Atay Masana Bamio Kiana Taramada Sarya Ki Taramgi Sarugama Oina Institute Asigi Bahedri Singna Yoga Gi Demonstration Sing Utki. When la long tang ta association Manipur Sinduna Kumalapa Indo Stadium the Jatariba Kunmari Rakshuba State Tang Ta Championship King Asisana Kiva Mess in the gold medal of Professing Adudi Sub Junior Boys Funaba Nisubada minus 37 kg da Yumnam Huidromgi Mangalama Maite minus 41 da Singzamagi Vidyasagar minus 45 da Yang Lambo Bagagi Antoiba minus 49 da Mayang Infagi Toiba Maite minus 53 da Haikruzam ge Tokyo Mayday plus 53 da Yumnam Huidrom ge Sagingamba Sub Junior Boys ki Funaba Amada Kwerengai ge Telensana plus 53 da Lamjau ge Thoiba Singani Kickboxing Association of Manipur Sinduna ngasi Moirangkhom Lepung Bazar da Association asigi President Oiriba Deputy Speaker MK Preso Simre Kickboxing ge India team ge Umakanta Singh Amadi 4 Asian Indoor Martial Art Games da 5th position Tarakraba Yambem Tala Chanubu Opagi Tharamama Pangtokre Tharamadu da Association asigi Vice President L Umakanta Amadi Yasku Kendra gi MLA Elamum Chance Saruyaki Opagi Tharamadu da Jungi Thada South Korea da Pangtokiba Asian Indoor Martial Arts Games da 5th position Tarakraba Tala Chanu da Kudol Potsing Piki Tharamadu ga Mari Lenana Elamum Chanta Wafam Kaya Fongdoki Atay atopa paukara Ya school kendra gi manung chanba bamon lekai da leriba takel khong kabokang na funjilak padagi kendra sigi MLA oiriba elambam chan gi lichung makha da semgi thabak chathakre ningthau gi matamdagi leriba itihasik oiriba khong asi chehi tararong gi mamangda miyamna ising sizinaba yaramba adu ngasidi ising fatabana manang nopada leriba miyamna sizinaba yaraktabadagi khong asi semgi thabak chathakibani MLA elambam chana jadaram gi makha da khong asi returning world tawduna ningthina semna thabak pakhalagani haiba wafam thamki Laglibo August Manga dagi ing senitara nipangi August Manga fauba jahi manga yumnam pa lauda may kaban nisa EU drug amadi talab yonba jaba thapa pumnamak Morning Star Club na ating matamkre ating mapolam sing yonba jaba thapa tarom labadi madugi afafatagi daita ayin matong ina masama-sana puzagadabani hari Ngasigi ba inga sagi pau pizari
ICAR lamfe patagi fangba pawi matung ina ngasigi khwaidagi saba degree Celsius kuntramathoi khwaidagi ingba degree Celsius kulumdoi nungsita yawbe ising manilgi chang ayukta chada marifu taret nungthildana chada umbura taret nungjugi chang millimeter mari dasmik tarukni Leslapta maru paw mukana pizari Chief Minister ki geta bom pokai ki basina Manipur gi law and order gi fibam soksilak le haiba tak le haina political party kaya na phungdong narakli Transport and Drivers Council na Imphal Jiri lambi Samson Cray amadi ana layang ki khudong chada Batamang district ta Jenims ki doctor na tongan ba operation kuri thoi mai pang na pang thokre ngasiri ISTV ni pizaba paw mata sinjari ming tabri bisum abukana krumjari